My dear brothers and sisters, मेरे प्यारे भाई और बहनों, if they come and attack you, अगर कोई तुम्हारे घर में घुसेगा, एक चोर तुम्हारे घर में घुसेगा, obviously you're going to defend yourself, isn't it? If you come and attack me, if you come to my house, I will protect my daughters, I will protect my sons. If someone comes and attack you, won't you defend? And who is defending the villages? Who is defending the borders? Our tribal volunteers. मागी स्कोर में हमसे ngasi sida le halaga nomai ma khon tan ba parza me ama nomai ma khon tar ga tum ya driba ahin sa sa ba ya wa ba khang ga le me हमसे ngasi ahin nomai ma khon tar ba MLA me हमसे moi gi chak gi China do moi ju chap chana je chang no phang no pa me adu gari je ri la pa ta kham ga thang ni moi ngasi han ba ya ro chi ne khoi me am gi kholo Line Manipur YouTube channel swing bir ba mayam pum nam pu amukan na taram nuk sari han ba yam na maru pa am update thamjage kuki lal ho basing gi lep tabal landana mafam khar di hojik sulan pham oiri Phayengda Nupa hum siraga mari sokle seroudana taruk sokle Sekmaida kapnabada Nepali amasu sokle awang laikin thabida khunja pum namak lambi da ahing yarek na hauri Government ga su suspension of operations thanariba kuki lal ho basing lep tan chathar pa landana mafam khar di hojik sulan pham ga sap manana awab mayok nari Imphal West district ki manung chanwa Phayeng mai kai dagi kuki lal ho basing nga si chuma khata nanong mai kapsilak padagi thodokta Mr. Mahum siraga mari sokle aduga sungnu serau mai kai dana kuki lal ho basing na chathar pa nong mai gi landa da yam drabada mi taruk sokle hairi lai khidra basing adu di khundrakpam lai mamang dagi pukrambam nikhil sahi kunga mathoi apok pagi ming node Phayeng sabal laikai dagi angom rakesh sahi gani phuga manga apok pagi ming angom tombi amasung Phayeng awang laikai dagi angom romesh sahi phuga ni tu apok pagi ming laikhidraba muktani makhoi gi asi bak sang sing adu jenems ki mokta thamkhre soklaba sing aduna norem thung CRPF kem maning dagi sanasam gunji sahi gani phuga ni pan apok pagi ming double jit chabung company dagi chabung bam kenet langjim sahi kun gani thu apok pagi ming ojit Phayeng kharang dagi angom chawba sahi kun thraga manga apok pagi ming gun mani amasung uripok Taurang bom laikai dagi salam Hitler sahi kun gani pan apok pagi ming kulmani ni makhoi hojik rimsta laikan nari Presna phangba pauna hai ngasi pung mapalom taba matamda kuki lal ho basing nongmina kaplak padagi pokram bam nikhil angom rakesh amasung angom romesh nongmai maruna panki makhoi bu lauthok na bagi damakta state forcing na kuki lal ho basing tamna nongmai kapki adubu nongmai maruna palaga taraga leiba makhoi gi haksang sing adu matam sangna lauthok pungam khide state force na nongmai kaptuna lal ho basing asi takthokraba matung nungtin pung ani rom taba matamda makhoi ahum gi haksang sing adu lauthok pungam khi adubu matamda da makhoi siramle makhoi gi asi haksang sing adu nongmai maruna pan bagi mathakta mamai amasung haksang gi mafam kaya da athoba posakna yanthatlaga mihathi na hat bagi khudam sing phangi hairi panbe ai haukiba irai numita su Phayeng gi akoi bada leiriba khulkhar da kuki lal hoba sing na nongmai amasung bom yauna chathar khiba landa adu da micham taraga manga asoka panang khiba adugi manung de yauba sagol bandagi laithangbam noren koba ama nongmai jing numit ki ayukta laikan na bangamdana hospital da laikhidrabani mafam adudagi akoi bada kuki lal hoba sing na haukiba numit sing asida yum kai mai thaba yauna nga hek leitana nongmai kapsin tuna attack torok padagi hojiksu lanpham amaga manana leiribani Sekmai Imphal West district amasung Kangpokpi district ki taina ba Sekmai turen gi mafam dhaukiba ahing dagi hauduna kuki lal hoba sing na nongmai kapsilak pada Nepali nupa ama sokle thauduk tu soklaba adugi maming dambermani bataria sahi humpu kawi mahakang latungbi hauti khwadagi ni hairi presna phangba pauna hai haukiba hing nung yai matung da kuki lal hoba sing na maitai kula amasung maitai farma sing tamna nongmai kapsin duna attack torakhi madugi paukhum oina Manipuri police commando amasung state force ki maikai dagi handuna ngasi nungtin phawbo nongmai kapna ki thaudok adu da kuki lal hoba sing na nongmai kablak pada dabremani gi yet thangba nangal da panba maru ama yet thangba pukchep ta phawdoki soklaba dabremani Imphal da laiba hospital ama da laikan nari hairi Sekmaida state force amasung mafam adugi volunteers sing na pulaga nongmai kapna khiba mafam adu da AR gi maikai dagi motor cell ani ahum kapsilaki thaudok adu da asoka pandi yaukhide Makatan state force amasung kuki lal hoba sing ani gi marakta nongmai kapna bagi thaudok chattaki hairi serau ngarang ahing dagi ngasi numidang weram phawba da serau da kuki militant sing na chatthurapa attack ta leisabi masa ama BSF Personnel ama nupa masa mari pun namyoi taruk sokle amana siram lagani haina singnari ngasi numidang weram pung mangarum tabada serau mamang leikai dagi kuki militant sing na nongmai amasung
पाइप बॉम कपसिलकपदगी नुपा मचा मरी सोकपदगी हॉस्पिटल लेकनरी नुपा अमा लंबीदा तारगा लेहौरे सिरमलगनी हाइना सिंगनरी सोकलबो नुपा मचा संग अदुदी युमनेबम कोरो सही कुंतरु अपोकपगी मिंग वाई मनाव सेरौ ममांग लेकाइदगी नुंगमै मरुना खोंगदा पानबा बोम मचेना नंगपन अमदी कोकता पानबा खेत्रिमयम ओकेंड्रो सही कुंत्रागा मथोय अपोकपगी मिंग लेखिद्रबा चंद्रमोहन लाइफम सेरौ ममांग लेकाइ मकोकता बोम मचेना पानबा सोइबम जोनी सही कुनगतरे अपोकपा एन मोनबी लाइफम वांगजिंग होदोम ममांग लेकाइ फाइगल नोंगमैना पानबा सलाम रामू सही कुनुमदोय अपोकपा सलाम नौबी मसा प्रधान सेरौ जीपी येत थंगबा खोंगदा नोंगमैना पानबनी अदुगा सिरमबे आई हाइना सिंगनरी नुपा मसा अदुगी ममिंगना लाइस्रम बिनो सही कुनगतरो अपोकपा एल जॉन लाइफम वांगजिंग हौदोंबा अवांग लेकाइ दगिनी मखोय नुपा मसा तरुक अदु जिनसी अमदा तोंगलगा सेरौ ममांग लेकाइ रोमदा संगसिलुबदा हानाना लुमदुना लेरंबा कुकी मिलिटेंट सिंगना अफबा मखलगी नोंमै अमदी पाइप सेंबा बोम कपसिलकपदगी सोखिबनी मखोय मरीदी सोकलबसु खरा सेंथोरकपदगी जीवन हॉस्पिटल दा पुखतुना लेकनखी अदुबु बिनोती सोकलगा तारगा लेहौबना लौथोकपा ngamlabtabani makhoi siramlagani haina singnari aduga sanatomba kobun pamasa amadi senthorpadagi asok apan yahudre hairi aduga atopa update amana Imphal West District ke Sekmai Police Station gi manung chanba awang laikin thabida leirba khunjasing na su kugi gilal hobsing landara kadra haibagi mi paiba poknabagi mathakta mafam aduda security singsu leitabana lambi sorok ta thoktuna punna hing yarek na duna lehuri ngasi numidang awang laikin thabi media gi team ama संगसिंदुना मफम अदुदा लेरिबा खुंजासिंग का उनबा मतमदा मखोइना हाई हौजिक कुकीगी खुलाई पाइबसिंग स्टेट असिगी सिंगा तमगा ताइनबा सिंखोंग चिंगादा नोंमै कपसिंदुना अमदि युम कै कया मै थरकलिबा असि अवांग लेकिन थाबिदासु तौरकद्रा हाइबगी यामना साउन सिंगनेबा लै मरमदि अवांग लेकिन थाबि याम नकना लेरिबा मीटर चनी चहुमगी हेक ममांगदा लेरिबा सिंग असिगी वांगमदा कुकी खुलाई पाइबसिंग संगसिलकद्रा हाइबगी मी पाइबा पोई सिंग असिगी वांगमदा किलोमीटर अमरुम फादबा मफमदा लुवांग संगन हाइरिबा मफम असिदा कुकी खुलाई पाइबसिंगी केम अमा लेरि मखोइ मपाउ खुलफाउदुना संगलगा अवांग लेकिन थाबि असिदा यामना लाइना यौसेलकपा याबगी ओइथोकपा लै मरम अदुना हौजिक फाउबा मफम अदुदा सिक्युरिटी सिंग अमता थंबीदबना हौजिक मफम अदुगी खुंजासिंग पाइबा पोकनरे हौजिक स्टेटसदा थोकलिबा इरांग असिदा मणिपुरगी मियाम ngakani haina lagliba asam rifle sing da thajingai amata leitre ngasi maksu sekmai maikaida kuki kulai paiba sing attack toropadi khunja kayana madubu ngakthokna basing sin badap sam rifles na nongwai kaptuna tanthoraki thawong aduna makhoi kuki kulai paiba sing chatmini haiba sigi khudamni maram aduna awang laikin thabida security thabirakpa taraga su state ki force oina thabirakna mafam adugi khunja sing na phungdorakli hojik singya tamyada maitaina tariba khul sing da thangmaiban asigi MLA Khumuksam Joy Kisan na numidang sachatuna ahing yerek tuna lagliba asigi makha tarakpo oina mahak ngarangdagi hauna mafam aduda ahing yerek tuna leiri maki house guard oina piriba security personnel sing amasung Manipuri police ke personnel sing yumngak naba haina ahenba oina tharakpa personnel sing adusu ngasi mahak na awang lekin thabida puduna khulngak nabagi thodang sinnakre MLA Joy Kisan na hai awang lekin thabida tariba maitegi khul asi matam amada hekta sing lan thoklaklaga kuki khulai paiba sing na attack torokpa yana leiri adubu hairiba khul asi misingsu yamjadaba amadi khul ngaknaba khulai matik sana su leitaba oina tawri maram aduna hairiba mafam asida yamnaba khudung thina thokpa yaba mafam oibana state government na security thambiduna khunja sing na mi paiba porak riba si leihandana ba honabiyu mahaki damakta piriba house guard phawba khunja sing gi yenglaga mafam asida ngaksen bagi thabok tawhanbai haure haina Joy Kisan na phongdokhi amoromda hojik nungju pantha लालागा खुंजासिंग ना सिंग लालागा लौबुक्ता लौ उबा चटपा ngamdabagi phibam dasu leiri khungang asida lau singu tawraga chajaba khunjangak to oibana lau uba chatpa da akiba leiraga di masina yamna chawna sething pirakani haina sum hang phungdorki video sing bibagi damak tamam pumna pu amuka na thagachari video aduga aina hojik thamjakri ba update sing asi pokna pham newspaper dagi lauthok sabani mayamna soikiba lankiba yawrba sungak piyu mayam pumna pu amuka na thagachari thank you so much. My salute to our tribal volunteers who have been defending their villages. Isn't it? और मैं ये भी बोलना चाहती हूँ कि जो हमारे शिक कर रहे हैं हमारे आर्मी पर्सनल हमारे जो पैरामिलिट्री फोर्स है I pay my highest respect to them. Let us clap for the army personnel, our paramilitary forces. They are the ones who are protecting us, isn't it? Jai Hind to all the army personnel. Jai Hind to all the paramilitary forces. Thank you for protecting us. And